Image Paodam Yangbir Singwahan Buddha, Tramlok Sebolo and Kurumjari. Nasiki Marueva Pauda, Mapam Kayada Citizenship Amendment Bill 2016 Mayokta left Ramakan from Pamnari. People's Action for National Democratic Movement Pandamge Nipalak Suba Foundation de Trom Pangtokre Loinana Hanagi Union Mr. George Fernandez Lakidre Mapung Meva Pau Lobby the Sea. Thasi Sesat Nipan the Lok Sabha passed Tokiba Citizenship Amendment Bill CFB 2016 Yaning the Pong Laduna Ngarang UCM Amuko CCSK Harikon Amadi Lipun Yauna Sing Amadi Tamgi Look Humputar Yauna Punna Billasi Mak to Senkiba Core Committee Manipur Peoples Against CFB Lising Makada Kwaraman Ima Kaitil Ahumgip Kaitil Pambi Masina No Sinta Lepton Wakat Mipum Pambalana Kong Sanction Cray Khongjang adu saruk yakiba Manipur Kaitel Phambi apun balupki President L Meman haikibada state asigi yerhomei sing kanjana ba haiduna miyamna ILP san hanaba kanna honingai cherak asida yerhomei sing muthat pa yaba bill lama India lengak na Lok Sabha pass tokiba haibasi yaningde thong asidi yumbu na bharada lehorga bharada leiba miyoina yumbu oirakna basin bani karigumba CABSC India lengak na handokna firep larok taba tarbadi tungi mirol singidamak Manipur si India ki tokhaina tanaba pile phawolor kania India na pu sapuda pass tokiba CAB bill asi withdraw tobiro Manipur la liba MLA humpumak na bill asi mayok to leptuna sab manaba kholaw lauduna Rajya Sabha da bill asi pass to holoi dabani haiba wafam sing phongdokke leibo kunjai ta leibi manungsa khudam moina Manipur ka taragada Manipur jesi ILP da mi laktara ji ka mi top se Manipur sida masak kami khangana undawada salaba leige haibase ya punapna hai ko laktara se masipur masik takho kironi alanjigoni aine yaba legedoni hai report ma yatida citizen amendment bill sida citizenship card pira kana ayaba thigilore Citizenship Amendment Bill Cap 2016 bu yaning da phondok tuna ngase kaksing amsong yaripokta wakat mipam sing phamna krai kaksing kaithel la leiba ibudo naulai laibungda United People's Front UPF MSU Desham MSF KSA EMS Jangho Aksu United Kaksing Organization Kaksing kaithel apunba imalu Thawal District United Women Development Organization Thawal Ima Kaksing Bazaar Business Welfare Association Kaksing Naudam Bazaar Women's Development Organization Amadi Kaksingi Tongan ba CSO Sing na Pun Sinduna Pangtokiba ngasi Kaksing Kaitel da Satekiba Mipam Miyamgi Wakat Mipam Aduda Miyamna India ki Kauk Naiba Tausil Yaning De Citizenship Amendment Bill 2016 Northeast the Sanaba Yaroi Hain Thaba Plekar Sing Sinaki Ngasi Wakat Mipam Aduda Saruk Yakiba JCILPSK Co Convener YK Dhirena Pondokibada Matam kaya ki mamangdagi hauna India lengakta yauriba saksu khenaba missing yamjadraba apikpa phurup kaya na punguna kundariba North East ki miyambu namthanaba lalong kaya sinduna lakli BJP ki lengakna handak Citizenship Amendment Bill 2016 Lok Sabha pass tawrpa asisu phurup asibu maru phangna muthatnabagi Satrakpa Sogo Lalong Amani Haiki. Awang Nongpuki, missing Yamjadaba, Adum Lava, Haribo mainland India, Duga, Aiko Saksu, Kenaba, Haribo Kango Punin Rakanda, Lebaga Sima, Seminar Pokanda, India, when a Laminar Pokanda, Aikoida, Sahike Agimamanga Gekoida, Safu Saiting me. Mayamo Pira Galapado, Amuka Hena. Aikoida safu saiteng ama pina bagi adum lo bill makalamane wakan mifam adu rosilakpada Citizenship Amendment Bill chatnaba yaroi India ki kaung naiba thausil miyamna yaningde haiba kholaw sing lauki
Amromda Citizenship Amendment Bill CAF 2016 Manipur yauna awang nokpok lamdam singda chanaba yaroi bill adu hadokadabani haiduna laimanai youth club yaripok na sinduna Imphal East ki manung sanba yaripok laimanai thongkhong kaithel machada club adugi members sing laikai adugi miyoi sing amadi pofam phami sing yauna miyamna wakat mifam phamduna khongjeng changsin kre wakat mifam adura saruk yak khibasing na phongro khibada aikoina CAF asi yaningde masigi mayokta lepli bill asina awang nungpuk lamdamda hanadagi mitop sangsilakpagi saitheng mayok aduna directly nai serek asida amuk nauna CAF asi satnana honorak pa asina lamdam asomgi yarhomai sing khongul mutkhinaba honorak pani haina lawi maram aduna bill asi Rajya Sabha da puthoktingaida handokadabani miyamgi ihul khangna Manipur gi MLA humpu amadi MP anina Delhi risatuna Parliament mamangda wakat khongjeng sing sangsilu mari leinaba singda bill asigi matangda yaningdaba phongdoktuna hadoknaba takno hayaduna bill asigi mayokta sangsilakpa khongjeng singdasu laikai asongni miyamnasu sagutkani hainasu phongdokki lamdam dagi kabi khiba MLA humpu amadi MPP ani makhoi kunthra ga ni thoina moi humpu ga ni thoina ngasi mihut sillaga Delhi ki parliament da makhoi na dharna ta ugru kadabani Citizenship Amendment Bill CAB 2016 yaningda phongdok laduna tongan balup singda ngasi su pakthang wakan phamli film forum Manipur na sinduna CAB gi mayakta nomo gi wakan mifam ama kaisampat laimajam laikai gi community hall da wakan mifam phamki khonang adu saruk yakiba film forum Manipur gi chairman S Mangol Raun haikibada India lengang na sathriba thausil si yaningde Lok Sabha da pass tokiba CAB asi Rajya Sabha da pass to honba yaroi film kumjariba singna wakan mifam phamjariba sigi maru oiba pandamdi lebak yobi suda film kumjariba singsu yawdo yadi haibagi wakhalonda khonang asi sangsinjabni haiki Padana magi rule gi matungina aikoi na haibi ya dawani ka haibu wapong ka phok pase masi aikoi tasena thamoi suna nuai jate thamoi sengna lamdam masigi minsi ba moredi aikoi samane lawthokpi bi ai Mizoram na lawthokpa ngamakanda Manipur gi chief minister na kari gi ngamoi dorbino aipa musi ba watpagi khodam ni madu irepa iramdam dagidi aigi phamna aigi rajniti na hele haiba mali masi to bigano athumu matamda Mizoram gumna yamna clear oiba aikoi phirep ama Manipur sarkar na lawthokpiu Amso Sum Mashat RSF Amadi AMPSUM gi mahiroi singna handak Lok Sabha da pass tokiba Citizenship Amendment Bill 2016 yaningde bill asina lamdam masigi miyamda solakadaba kaya mipum khuding khanganabagi pandamda ngarangdagi hoduna bike rally ngasi Thawal amadi Kaksing district ki tongan maphamda Thawal Wangjing Hairok Kaksing da satkhre miyam galoinana bill asibu yaningdaba kholau kyasu laukhi Thawal kaithel da portham phamliba ima ibil singda bill asigi matangda publicity amadi sebau kaya yanthokladuna AMMSO gi General Secretary Pusham Javed Ahmed na phongdokibada Manipur yauna awang nokpok namdamgi yalomi singda chauna akaiba pigidaba bill asi thengnanaba honabada miyam punna saruk yaminasi hojik laiba lenga asina bill asi sagotpagum tawriba si pende miyam punna thengnanaba amadi ngasigi BJP lenga asina tabinaba bike rally si satpani haina phongdoklakhi bike rally singarang ni kita thaba hongjarapani ngasina Thawal district ka maroi lengkoi kasabani yodi makhatar pode ko Wangjing kasagini Kaksing kasagini Hairok dan dari pok asing lagi kasagini citizenship bill asi Manipur da baso masina solak ka dabasi ngasigi yengora kata BJP lengang bali belenga sina withdraw to haini ko tingai sakiyabe ngasi Jirbam district ki Bauparada leiba Congress office ki mamang dasu JD Development Organization JDO Jirbam sinduna Citizenship Amendment Bill CAP 2016 gi mayokta wakat mifam phamkre ngasi wakat mifam da saruk yakiba organizations singdi Jimpal Jirbam Kada Jirbam branch PPANL Jirbam AJARODA amadi Maitai Convention Jirbam na saruk yakhi wakan mifam adu siliba JDO gi General Secretary W Dinesh Maitai na phongdokibada harandagi Manipur People's Bill haina
तानदुना लाइबा असिगी मथक्ता असिगुम बिल कैप असि थोकलिबा असि अखोई लमदम असिदा यामना थीना अशोकप ओरकनी हाइखी मरोइना जिदा मसी सैथेंग यामना साउन लेदि हाइना मियामना खंगनरिबनी हाइनसु फोंदोखी ngasi wakat mifam aduda tongan tongan ba mafam singdagi lakba miyoi kya su saru yakhi Citizenship Amendment Bill 2016 asigi mayok da ngasi napan paring dagi horaga thaiban amadi singmairong phawbagi club organization mera paibi singna tongan tongan ba mafam singda wakat mifam phamkre wakat mifam da saru yakhi ba singna cap 2016 Rajya Sabha da pass tobo yaroi bill asi sanaba yaroi haina protest tokhi nakalamromda thaiban Sinam Laikai Club Amadi Maya Paibi Sing Laikai Aduki Miamna Cap 2016 Gimayokta Wakat Kongset Satkri Wakat Kongset Adu Taiwan Sinam Laikai Digi Horaga Lakpana Nangapal Kangjabi Lyric Mapa Yorok Pada Polish Natatunak Halanki Kongset to the Saruk Yakiba Sangnar film artist RK Kaikuna Bilasi Sanava Yaroi Haibagi Matanga Wapam Kaya Pongdrokli अखोगी मनपुर लेवे एमएलए हुंफु हाइतारे अदु एमपी मरी जिगा राज्य सभा की लोक सभा एमपी मरी जे अखोगी मीडिया दा डिस्कशन अवार्ड हुन नै बने तबा मो हुंफु मक क्लब चपी गा सेंटर दा जंत्र मंत्र दा फंबी रगा नेशनल न्यूज में कवरेज सुसाइड पिरगा आदल लान होबियो सिदा मत मगन बिरनो हाइंग स्तंग राज्य सभा बिल पास तो इदा बजे अदु सिदा गेम सना बिरनो प्रजा अखोई पांगजबदी इधर मोइना हुंफु मक आरा चलगा दड़ा फंबिरगा मोय मोय लीडरशिप उन बिरगा हाइ बिल पास तो होना बियो सिदा पॉलिटिकल माइलेज तो बिनो सिनो का जरी Citizenship Amendment Bill 2016 Lok Sabha na chaliba tha January ki tang 9 da pass tokiba asina Bharat ki phibanung da leiba Manipur na singba awang nopok state singdadi yamna akan ba saitheng piragani maram asina state sing asidagi tongan tongan ba civil society organization singna cap 2016 gi mayokta akan ba khongjang kya sangsilakli bill asi lakniba tang kunthra mathoi dagi hawgadoriba Rajya Sabha gi mifam da puthokduna pass tawduna ek on krabadi yalho mi singda Asobo Seten Pigadoriba Asidagi Natoknaba Amadi Billasi Mayokta Manipur Tongan Tongan Civil Society Organization Singna Hayeng January Tang Kuntragi Ahinoi Matang Numit January Tang Kuntramatoi Ahinoi Pawa Pung Kumargi Koriba Manipur Pumbagi General Strike Asibu Joint Non-Government Voluntary Organization Jangbo Kasing Nasu Mapung Pana Sword Kani Haina Jangbo Secretary Publicity na Tadropa Zero Lamana Pondrokli Tribal Organization Amasung Mairo Singi Lup Kayana Kanna Taksilakpadagi Nagaland Cabinet na Citizenship Amendment Bill 2016 bu Yaning de High Grade Minister Nephew Rio Amasung Chief Secretary Tamzen Toina High Kibada Miyoi Kanup Kurimaki Apamba Amadi Aningbagi Matungina Nagaland na Citizenship Amendment Bill 2016 Mayoktalei Bill Lasi Nagaland Sanaba Yaroi Haiba Wapamdi Hanana State Adu Cabinet Warip Low Krivani People's Democratic Alliance PDA Lengak Asi National Democratic People's Party na Lusingli Constitution gi Article Sahum Humdramathoi Clause A amasung Inner Line Permit ki Makhada Nagaland Protection Phangli Cap Asi Lok Sabha na Hanana pass tawkrabani Amromda Notice to Lariba Regional Party Singular Meeting among Asi Guwahati da Phamkre Regional Party Singna Cap ki Mayukta Lauriba Firepta Janata Dal United na su sagut ki JDUC Bihar da Sasan Pairibani Amadi NDA gi Maru Oiba Khongu Amasu Oiribani Meeting adu Meghalaya gi Chief Minister Amasung National People's Party NPP gi President Conrad K. Shamana Kaubani Hairi People's Action for National Democratic Movement Pandam Kalipak Manipur Linkat Kibagi Nipalak Suba Foundation Day gi thoram ngasi Nupilan Complex Impala Pangthokre Thoram da Pandam gi President Oiba JCI LPS ki convener Yumnamsa Dilip Kumar Kalipak Maira gi Chief Editor Wakemsa Samjai Kangla Mai gi President Y Larik Laima Kanglai Ima Lup Kil gi President RK Sanahanbi UCM gi Vice President KS Somarendo IPSA gi President Joychandra Konthujam Singba Tongan ba Civil Society Organization kaya gi lusingba singna President Members sing wena saruk yakhi Ngasigi thorom da saruk yakhiba singna cap 2016 gi mayokta punna thengnaminaba amadi pandamna tawriba thabak thorom singi matangda singthakhi Aikoi kasi bawra sarkar ne aikoi na sita ke sita sukan sangi ke mari matam ne na mari kam sakhi ke na sukan balna asiti man prose kai le kadam lo ilo kham ne aduna pai na ai ma kam ni sure
Maitai Purupu Scheduled Tribe List Satan Gadabani Haina, Sanksi Lakiba, Scheduled Tribe Demand Committee of Manipur Khongjang Ngasi, Mayokta, Yaning the Bapong Lodra, All Tribal Students Union Manipur, Atsumna, Ngasi, Singi Bapongkrada Khongjang Sanction Kray. Khongjang Asigi Manungsana, Atsumi Tomising Nawakan Mipam Pambaga, Lonela Mapam Kiada, Miami Khongsat K. Manipur tribal people mass protest against the STDCM demand for inclusion of Maitai into scheduled tribe category haiba thim da khonjang asi section ki bani hairi khonjang adu da saruk yakhiba singna ASTDCM gi wakat yabi yaro ngamloi Mitai singi ST demand sing tamgi marida kaiba pigani issue asi marik pedi majaubi hodring aida manipur lengak no sin gadabani haibani singba placard pai khibaga loinana kholaw sing lauki amromda Maitai Purupu ST lista yahon gadabani haina sangsiliba scheduled tribe demand committee Manipur ga hayeng lenga ka wari sarana ba sem saba haukhre hairi Thawal sigi manung sanba Wangjing Lamding Municipal Council bu Wangjing Municipal Council haina maming onabagi damak state cabinet mifamna warep laukibabu yaning de Atuba matamda cabinet ki warip handokadabani haiduna JSC against the renaming of Wangjing Lamding Municipal Council to Wangjing Municipal Council na ngasi ayuk pung mga dagi kaukiba pung nipunipan gi Lamding Kaitel total shutdown gi khongjang haukhre tang kunthra gi nukil pung mga phawa sathagadaba total shutdown aduna maram oirga National Highway 102 Imphal More lambi gi noksu thangba Lamding Kaitel gi area sing Kaitel phamna kite dukan sing thong lona ki amadi passenger gari singsu Lamding area gi parking singda thamna kite adumapu lambi gi nokbok thangba Wangjing lomdadi hanagumna adumak dukan sing thong hangna ki amadi passenger gari singsu Wangjing lomda leiba parking singda thamna ki JSC gi president vice president Laisram Praflona paumi singda haikibada matam kuinagi mamangdagi leimidaklaba Wangjing amadi Lamding gi marakta hadak Wangjing Lamding Municipal Council asidagi Lamding Lokthok lagani haiduna Wangjing Tentha Kendra gi MLA Paodam Burjen amadi lengak asina sathrakliba thong adubu yaningda phongdokpa oina Lamding gi miyamna shutdown ni khongjang asi sathajabani hayaduna khongjang manungda pamdaba thodok thoktanaba honajari haiki World Bamboo Organization sinduna ahumsuba World Bamboo Workshop 2019 February maridagi Nipan Phauba City Convention Center Palace Compound pangthoknaba sem saba loire haribo workshop asida leiba kunthra marida saruk yabaga loinana tongan ba wagi matangda khana naina bana singbasu pangthokani haribo workshop asibu mapung phan binabgidamak lamdam asigi miyamna support tawbiu loinana numit sing asida ayet ba apanba lehen bidanaba Nirmala Songtham Ambassador World Bamboo Organization na ngasi Manipur Forest Department gi conference honda pangthokpa pawisingba unakiba amada appeal taruklei haribo workshop asida Manipur Sarkar ga maming lerwa farm aniga sign tawnagadori loinana Manipur da bamboo policy thamnaba warepsu lawgadori hairi 34 countries na Manipur se kaino ne yenguma tamda good memories boraknaba mayam the public I just request I see madam si mayam thawai chang ni yobi raga aduga akhoi se kari kana hobo ya ki tumda bangai tawdana akhoi resources se to the maximum level exploit tawraga commercialization tawbo ki se kamai age na khandi raga mayam praja sinsu soimen yobi aduga foreigner after the seas akhoi Manipur se it is a beautiful land akhoi khoi ma le ba sana le ba khai se kari me se akhoi amtam utna ba khoi mayam so mohajari Sandel District Headquarters gi Modi Village da thasi tang kunthra mathoi dagi mathang tha February tang mari phawa sathagadaba Sirs Centenary celebration ga mari lenana Anal Baptist Association Anbana January kunthra mathoi da pangthokadoriba general strike asi da Centenary program asi yawba state asi gi mapan dagi amadi state asi tongan mafam sidagi lakadabana Centenary program asi yawla pa miyosing komthok pinaba singam sung tampak civil society organization singda appeal taroklei loinana tribal singda natana kang khuding sirs asigi sahi chama sulakpagi throm asida saruk yabina basu anbana khuding pu baton tori haina anbana thadrokpa serolamana hairi ngasi ayuk pung tara rom taba matamda all
Jiribam Road Transport Driver Union AJRTDU Jiribam Sinduna Jiribam Dagi Nongbok Pang kilometer drama thoidum satlaga leiba Kimthang Road haina khangnariba National Highway number Kutha Threat asida drivers singi awaba kajistang kok na haiduna lambi somsin sajin kre AJRTDU Jiribam lambi semjin lakpagi khongthang asida aikogi paumina satuna yengsilubada union asina ngamjaba thakta paisa amadi potchai sing puthok chaduna lambi asi sem nibani hairi Masi matangda AJRTDU ki General Secretary L Maniton Singh amadi Vice President Pratap Samna Phongro kibada Jiribam asidagi kilometer 30 thoirom chatlaga leiba Kimthang Road hairiba mafam asida AJRTDU na sinduna Jiribam dagi barak phawgi manungda leiba lambi phattaba sing asi yamna phajana semjinba ngamdrabasu driver singi awabasi khajitang kohonba ngamnaba haiduna lambi asi union asina ngamjaba thakta semjinbani haiki Hanagi Defense Minister George Fernandez Sahi Marfuni Toy Churukpada Laikidre Karnataka gi Mangalore dagi Horokiba Fernandez Matam Queen Narumki Listing with Samapan Humdra Dwaida Socialist Ihogi Saknarable Singmam Wedum Kiba George Fernandez Janata Dalgi Lusingba Amasu Wedum K Mahak na Samanta Party Linkat K Listing with Samapan Humbutaret ki Lok Sabha Mikalda Mumbai da Congress ki Lusingba SK Patel bo Mighty Piduna Mai Pakiba Dudagi Miam Mahapu Sakhanger K Listing of Samapan Humdatreta emergency Loktokraba Matungda Pangtopa Lok Sabagi Mikalda Bihargi Muzaffarpur Sittagi Karaktuna Union Minister for Industries OIK All India Railway Mains Federation gi President Wainas Listing Amaga Samapan Humra Marida Fernandez na Worker Million Amaga Dasmik Mangabu Lusinki Mio Lising Kaya Padra Zel Thamki Listing of Samapan Humra Mangagi Junda emergency Loktopada Mahak underground leki adum oinabak lising of sapon humda trok the father baroda dynamite case ka mari lenara wail sathaki just Fernandez leki dabda President Ramnath Kovind amasung Prime Minister Narendra Modi na awa phongdokre hojik arobida maroi pau amona pijari mafam kayada citizenship amendment bill 2016 gi mayokta leptra wakat mafam phamnari People's Action for National Democratic Movement pandam ge Nipalak Suba Foundation de Throm Pangtokre Loinana Hanagi Union Minister George Fernandez Laikidre Ngasigidi Paodam Sanduk Saba Matang Asidolojere Miyamba Ongkan Kurumjari